Ahanbada maruoiba pau. Lamdam asigi tangdu leitadabagi fibamda kairakpa yaba wahi wata kaya sisinaduna social media da wangang luba miyoy ama Imphal Police Station ki team amana fare. Numit mangani ki police custody da remand lauthakre. Mikhal da mai onsen dringaida irang asina maram oiraga awaba tarabasing ase hana yengsinbagi tangai fadaba lei haina Irabot Foundation Manipur ki President KH Gopenduang na phone directly. Amadi tha sudana pokiba angang ama maipakpi hospital na angam thak ta hotnaduna laying badigi ngasidi mahausa gi fibamda hingmangamle.